Bismillahirrahmanirrahim. Ta gyastik laiba maramna awaba oibasinggidamakta hana mamangdasu dua thagat chakrabani dubu atopa ahenba dua pambibasingna madudagi request tawrukpadagi hairiba dua asisu mayamgi mafamda thamjari masi yamna kanaraba amadi matik magul lairaba duani ukta akhoi gyastik laiba maramna thayek matamda akha thayekpa amadi yamna awaba problem oiba masigi damaktadi akhoi ahanbada chaba thakpadasu masigi ihtiyat tawhum thoi maramdi hana matamda akhoi gi ahansingna charamba chinjaka hujiki matamda chanrida chinjaksiga khetnaba khara lai aduna maram oiraga akhoi chaba thakpada sukara ihtiyat tawba haibadi senaba thaugi saruk yamna chadaba amadi hotel gi oiba thau yamna yawba pochai singdagi khara ihtiyat tawba adugi makhada inshallah dua asisu yamna matip magul lai masigi dua asigi zariya dagisu inshallah allahna soidana phan bigani hairiba dua asi akhoi matam khara masi amal loina tawbudai ahanbada masigi damakta fajar namaz matungda fajar gi namaz matungda akhoi na kariyamta chadringai gi mamangsi ayuksida daru sharif ahanbada akhoi na tarerak songani daru sharif haibadi darude ibrahim akhoi na namaz soliba daru sharif adu dugi daru sharif adu tarerak songani adugi matungda suratul qadar haibadi inna anzalnahu fi laylatil qadri wama adraka ma laylatul qadar koi quran da yawriba suratul qadar hairiba surat asi trama thoirak sonba adugi matungda amukka hallaga daru sharif tarerak amuk sonba daru sharif ti hui mamang haikhiba dumina namaz da soliba daru sharif darude ibrahim asi trama thoirak amuk sonba aduga akhoi na isingda kamlaga aina luina thakpa ngamgadaba isingdu adugi isingda akhoi na kamsillaga thakpa inshallah allah na numit tareni yawdringai gi mamang fawbada akhoi gi gastric ki problem khuding mak soidana phan bigani duga akhoi na phakiba tarabasu hairiba amal asi numit tareni fawba tum chathaba inshallah allah na soidana kanan bigani tawbagi niyomdi fajar matungda akhoi kari amta chadringai gi mamangda tawgadami mayamna masigi wakhal thambiba do akhoi kanagumba mi ama numitugi fajar namaz solhaudre khallo adu taraga sumha na hogala aga karimta chadringai gi mamangda hairiba amal asi tawba amal adudi ay mukhanna haijarake darude ibrahim tarerak sonba adugi matungda suratul qadar asi trama thoirak sonba adugi matungda makka darude ibrahim tarerak amuk sonba hairiba sing asi sonbu loiraga isingda ahumlak kamaga khoini ising adu thakchenjiba da hairiba amal asi kana gumba imung amda mi mari manga problem si oire adu taradi kana gumba amana solaga kamaga mi mari manga ising du punna thakpa yai adugi matamdo di isingi changbu khara yam khathalani mi mari manga thakpo kona ningai gi mi ani oiro ahum oiro natraga jitne bi mi singna thakpada kona gadabi ising dugi chang joi koina laurani duga solaga kamsillaga thakminnaba aduna tabida tongan masa gi solaga kamaga thasu chapmani kari su kaide punna tawrasu yai inshallah masigi kana soiduna phangani ekoi khudingman amal tawminasi amadi ekhoina khangdaba singdasu masigi amal asi tharaga khanghallaga amal tawhansibe